Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kuki terroristsingna kangchup amadi thangnana leiriba khulsingi nongthaki sarukta drone taragatare thagalaktuna kihanbagi thabak chatharakle. Kuki narco terroristsingna maitei khanaba hauduna leibagi manung chana ngarang January 18 gi numidang pung 3:4 rom tabadagi pung 3:15 faubada Kuki narco terroristsingna drone taragatare thagalaktuna kangchup amadi thangnana leiriba maitei khulsingda kihanbagi thawong ama chatharakle haina Social Development Association Kangchupki General Secretary Dijendro Angomna Fongdoragli. Mahangna Fongdorakpagi matung innadi ngehak leitena Kuki narco terroristsingna drone paihaninglaga paihanba drone bombing tawninglaga tawduna leiribasi lengangna thingba ngamdribasi karigino Kangchup area da leiriba Kuki khulsingda Central Force ki outpost singsu marang kaina leina Kuki terroristsingna chatharagliba thawong asi yamna pende hairi mahangna makhata na hai Kuki narco terroristsing asi Central Force sing mathau ningthina pangthoktuna thingnabagi thabak paikhatpiu Kuki narco terroristsing na maitei da khatnaba horibasi khudakta lefalu Kangchup amadi masigi akoibada leiriba Kuki narco terroristsing na ngaihak leitena nongmai amadi bong kapsinba drone bombing tawba drone kaya thagatuna miyambu mipai hanba asi khudakta lepnaba Manipur lengana lokhatfam thokpa thaba adu chapchana lobinaba swapil tawragli KYKL gi Lanmee ama fare Republic Day tharongi mangoina na security force na lokhalakpa section tharangi saruk ama oina Imphal West District Police Commando gi kangbuna aina thingkraba Manipur gi lalolup ama oiriba Kanglai Yawal Kannaluf KYKL gi Lanmee ama Lamphel area dagi fare hairi Pharaba Lanmee adugi maming maibam Bronson Singh Elias Thambau Elias Nghanba kawi masagi chahi 23 rom sure Langol Type 3 dagini Mahak miyamdagi nam haduna sel khaibagi thodoksinga chenai haiba khangba ngamle makhata na logi oiba thabak sing lokhatnaba Lamphel police station da khusinakre hairi news tagi lokhatjarake security apunba combined team na Churachandpur district ta tharamba popi pambi singa thatuna manghankhre Churachandpur district police DFO Churachandpur amadi Central Force ki apunba combined team amana Churachandpur district ki Sangai Court police station manung chana laiba Sidens Changpi Court area gi Dampi Reserve Forest ta tharamba Popi Lam Acres Taragani Thoi Yanthatuna Manghankhre hairi Longmai Village Authority na thadorok cherol amada hokiba tha asigi taragatare Kakching Khunauda machanupi unaba chatkibi Jilu paite na Kakching na leiba dukan amadagi pot leibagi mamal GP da kapada Jilu paite haina thengnabadagi mafam aduda leiba Arambai Tengol gi 59 unit na thengnaduna hariba nupi asibu wahang pahong chathabada naga furuf ki manungda leiba Rongmai kabui furuf ki ningol amani haiba khangduna Jilu paite bu None district ki Longmai ahumda Laiba mahaki imung manungi miyoi singda tekta kaidana sinabirakhi cherol asina makhata na hai Jilu paite hairiba miyoi asi CRPF ta thabak tawba T James paite kauba miyoi amada yum panki adubu mahaki mapuroiba du haukiba chahi 13 romgi mamangda laikhidre mapuroiba na laikhidraba matung Jilu paite mahaki horakfam None district ki Longmai village ta amuk halaktuna Jilu Golmai haina leiba asigi citizen ama oina saktaktuna ngasi fawa leirakliba naga furuf ki Rongmai kabui tribe ki ningol amani Maramaduna thaudo asigi matangda social media da lana sandoktuna miyamna lana lamjing bidana basu cherol asina appeal tawragli